Hayang lakadawriba India ki President Droupadi Murmu ki Manipur ki khongchat asina sahi ani hena sarangna duna leiraklaba lamdam asida tangdu leitaba purakpa ngamnaba thausil paikhat haningi haina Manipur ima ki sip convener S Kula mangangna phongdokhrae wafam asing asi Manipur Press Club ta pangthokiba paw gi mifamda phongdokhibani mahangna makha taraduna ha President ki khongchat asi lup asigi maikaidagi sougatli khongchat asina kanglup anima ki IDP singbu masa masa gi mayumda Janghanaba policy ama sembiduna tangdu leitaba punchi amada hinganaba honaningi IDP kudingmakta piriba ration money asi matamga chunaba maongda pibiduna hingbagi upai thirakpada leingakna angamba thakta honabiyo haiki amadi mahaki khongchat mari leinana governor gi khuthangda memorandum ama supisin khiba leire haiki ekhon ngasi press conference ma tawjari si ate kasu thuga pudina sade ekoina Megi tanga hundaki lanchi chosanpur diga horpa aisha musu chosanpur dagini adu horpa sida ekosi loina selakna tampata IDP mo na lele ale koi ngasi bhongmanu sna ko people campaign chanthrai ekoi apun begi oiba Manipur ki seso mayam si amaga nusina na kinraka ekoi any thoiba problem amadi ekoi wathok lanthok si Loisan minana bagi damta ekoi purima khusan naraka thabak tamni si haina koi laujari ba adu malupa mane loinana ekoi ngarang si tama panga ekoi president honorable president na Manipur da tang tarama tega lakani haibisi koi masi koi welcome tawi manamdi ekoi problem si president da khangbiu haina koi ngarang si member da mamasu ko pijagrabani